Chief Minister Nongthambam Biren Lok Sabha Mikhalasida BJP na Chauna Mai Pakani Haibagi Thazaba Fongdokhibaga Loinana BJP gi oina Lok Sabha Mikhal Thengnagadaba Mireb Athoba Matamda Lauthoklagani Haidi Wafamasi Handakta Prime Minister Narendra Modi na virtual oina Sangakiba Ministry of Textile gi Makhada Semgat Sagaliba Craft Handloom Village Moirang Amadi Omba Nuratel Changfam gi Lambi Mapanda Saba Loktak Open Gym Yengsenbagi Kongchatta Fongdoklamkhibani Chief Minister na Makata na Manipur da thokliba issue asigi matangda munna khangba BJP na kari tawribage haiba khangba miyoi kaya leiri maram aduna ngaihak sauningbage thamoida nungaitaba leirabasu mamangi matawgumna mikhal asida wangang haiba natraga mirepke qualification yenglaga miyamna kaidawnungda vote piba tawroi leibak asibu kanba ngamgadaba mirep na vote kagani haikhi Kongchat aduda Pisabi Kayana Yung da Saba P Kayasu, Chief Minister the Kudol Tamki. Yengsen Kongchat aduda Manipur Linga ki Public Works Department ke Minister Govindas Konthausam, PACD Minister L Susindro, Lamlaigi MLA L Ibomcha, Amasung Moirangi MLA Thongam Santisu, Sarukyaki. Hangiba legislative Kambu si materials ni adu nasi hingga displace warga legislative Kambu si zati gidam ka legislative Kambu ni mai kena moi order towe boda bani adu na towning da pen da so many things na jahari da jaga du da legislative bahut hada ba phang da na phu to gi ba yam to na hingam bagi wari du ne adu na masi ai yam kana nganing de hai ba pon me am hoji makeup thona re Bharatiya Janata Party na kai vote ka do ji kai no Manipur खत्ते की नतन नॉर्थ ईस्ट की प्रजा पुनः भारतीय जनता पार्टी ने मेकअप हुआ एक कोई जिसकुम्बा फोर्स खरा अनसिन फोर्स करना कोई सी कैप्चर टोल ऑक्युपाई टोल का तौर की तौर में कोर्ट में तारे हैं जिसे प्रजा खंगे अदुन नहीं